ꯈꯨꯔꯨꯝꯖꯔꯤ ISTV ꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯑꯐꯕ ꯁꯥꯁꯟ ꯑꯃ ꯂꯩꯍꯟꯅꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯁꯔꯀꯥꯔ ꯂꯧꯊꯣꯛꯂꯁꯤ ꯍꯥꯏꯅ BJP ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ TI ꯆꯥꯎꯕꯅ ꯍꯥꯏꯈ꯭ꯔꯦ ꯄꯥꯎꯁꯤꯡ ꯁꯝꯂꯞꯅ ꯄꯤꯖꯔꯤ Manipur afaba sasan ama lehenaba hojik leidaba Congress sarkar asi lauthol haina BJP Manipur state ki TI Sabana ngasi Inner Manipur Parliamentary Constituency gi BJP gi mirak oidiba Dr. RK Ranjan gi financing da pigi tharamda haikre Komanande bam lekai da leiba RK Ranjan gi mayum da financing da pigi tharam pangtol ba matunda Congress badrada leiba Oriental Leveler Association gi lampakta miyam gi mifam pangthoke Mifam the party ki President TI Sauba, Dr. RK Ranjan, Hani ki President Santi Kumar, MPP ki President N. Sobaki Ranjauna, party ki Maru Abamile Kiana Sarpyaki. MPP ki President Sobaki Rana, Congress party na sahi tara hena lakwa asida, leba ki damakta kari tawkrabagi haibatu miyam punna khaminasi. MLA Singh Tikadar Waduna Leire, Praja Singh na parat tambiba matam yaure haiki. Party ke President TI Sabuna Manipur da hojik thalnab ising amati mai phangdabagi awaba kaya miyana mayuknari sarkar na plan yauduna thabak kaya packet padagi hiram kaya da fail oire haksel ge lamdesu yamna sothari Praja Singh sabha tawgada ba MLA Singh sem yanduna leire Lokta Protection Act sem laga miyoi kaya gi leifam leihandre Congress sarkar na corruption chingana ba sem kiba lokpal bill channa handana thamli haiki mai phangbi lo mai abu mai phangre ne phangdi lambi nungai de bro lambi sunungai te phare mai phangre sara pani bijali phangre ne koi ifan istagi warate bisupur se phangde aru town ne su phangde head aina nei ba GPC wall ga loiner be su phangde pidi kai ja thokre basa phangre gujarata pongkon mari subna mai phangi Lona riba Mizoram da Midina Mamote, Lona riba Tripura da mai phangi, Manipur ki kai sakhe. Phangre, akoi mai phangre, ising phangre, labi sapai ate ne. Akoi ningkha thambagi mahau du sira. Maramadna kaidota ekoi, kaido mani phangni hai. Nongoi kumsi si phangre bhai, ising ju phangre, mai ju phangre kumsi se. Nongoi phangni hai bra, chahi ani lerga phangni hai bra. No plan. Phangnawi plan thutaude, bakoi ngahak kila paisa chathoga panba adu sarkar ne. Dr. RK Ranjan na Congress party na sasan tawa matamda lamdam asigi lam saruk pithokibani ngangko ke saruk ta sai nabul leiriba asi chap chaba laptop ngamdriba asi karigino Manipur thugaiba pamrabadi miyamna Congress ta vote pibada karisu akaiba leite awon ama puraknaba miyamna thaja biduna BJP da vote piduna hiram kaya sotharaba Manipur asi kanna bokhonasi haike bakanda ekoina ekoi mihu to egadoriba leba ki seba to kudoriba mi ado sumna khanba ngamdragadi ekoi leba ase kam khom saidani aduga ai ki vote asina karam bamina leba praja ki thabak togani miyam ki waba wakal khandani haibase ekoi na puning changna khallaba matungda maduda vote thadar badi ai single vote aduna leba achauba ma miyam ki waba semada ai su saru yarabani haidana ekoi sauthok chapon toi ISTV network ki service provider oiba Wangoi cable ki hiang thang makada optical fiber tatuna March ke tang kun nifan degi miyam da network asigi program sing yangan bangam khidre haina Wangoi cable na phongdorpe naka tarap pawda masal da sahi mawdraga manga surabi al ama khurai lamlong bazar da leram badigi miyam na khurai nandebong gram panchayat ki pradhan ge mayum da thangkhre al revenue pi aduna phongdorpagi matung ina mahak salam maipak pi kawi Maki laifam amadi imong manungi malam dadi kaligumba amata ningsing mangamdre haidi Mamang tagi tantra gani fanda Thawbal Bamon Elector Monica Kobi Maun Amasi Kibaga Mari Lenana Same Kiba JSD Satariba Manipur Banangasi Thawbal Bazargi Akoi Bada Sauna Apan Pikre Banasina Maram Ode Dukan Sing Ningti Nathong Hanakide Lambi the Gari Chambiki Sang Yamanemki Angan Ayukta Bansawapa Musina Thawbal Thong Batotuna Achat Awok Sing Tinki Thawbal Police Amadi Commando Kabuna Bansawapa Sing Laksin Bohonabada Tear Gas Amadi Smoke Bomb Kaya Sinaki National Highway Contract Mapangi Thawbal Gi Mafung Kayada Pamdaba Thodo Thoktanaba Security na Akanba Mong Section Tharang Lokatli Amaronda Banasina Infani Thoina Akaiba Pibagi Pau Laitri
ngarang sajibu nongma panba maitei sarabu nimita miyamna jelaw rapasigi damak Southeast Asia Cultural Organization sikona nongai ba madi thagat fa phongdrakni lamda masiga stana kanglon amadi inat gi asema saktam adu nganga thamnaba miyam punna hona minarasi hairi Manipur Sarkar gi Lampeda leba Male Health Worker Training School gi Taintu Suba Base ke Mahiro Singi capping ceremony ngasi RD Wing Complex leba school asigi conference hall da pangthokre Paramatuda Family Welfare ke Principal Secretary Dr. Swell Avatar Family Welfare Services ki Director Dr. Orkan Ibomsa Deputy Director Dr. Y Ibobi Amadi Zain Hospital gi Nursing Superintendent P Landoni Namaru Ibam Yusing Boina Serpiaki Dr. Ibom Sada Manipuda Anaba Satru Kodingi Nurse Amamam Tunguna Hausel Lamda Zakotpana India the Angang Sibigasang Kwadigi Nyamba State Manipuna Oiri Principal Secretary Swell Agatana Nurse Yaudana Ana Layu Bagi Tabak Maipana Pangtok Pangamloi Dr. Singna Ana Layingi Tabak Chatabada Nursing Sarba Mating Sangi Haike A very strong cadre of nurses. We cannot provide the services to our clients, basically the patients. Every doctor needs the assistance of nurses to perform his duties, more so on the surgical side, and therefore we all over India and in Manipur also require more and more nurses. Lising ani tarada DPC Tawdun lising ani tara humdoida fal hydrocraba matik saraba SI amasung zamandar sawum nipuga marigi appointment order atuba matamda pitoka dabani haina ngasi Association of SI zamandar selected candidate na singuna thangal ban thagwan manakta wakan from chatakre Lok Sabha mikal mamang appointment order pidrabadi candidate sing amadi makoi imong manuna Congress ta vote pidrabagi phire phawal lagani hairi 373 candidates plus my relatives, friends and families. Asi puno magna Congress Party the vote biro. Aduga masipau manungda koida wali bacahi mari asi wali ba koina suki mati wali na kang wala kang ba ya ba kang na la yusi pali ba government sina koi hanna bawa koi gi awa basi bidra mana mana moyaga koi masigi khongthang ase koi sangsin jarak pani haina khondok sari ITI gi Ozanupi Amata Mahiroi Amana Lakson Yanana Bohona Kiba Tawumbu Singzamela Santem Lekai gi Mera Paibi Singna Yaninda Fondotuna Lekai Asmutada Wakam from Chatakre Mera Paibi Lusingbi Amana Oza Amata Mahiroi Zazina Chatakiba Tawang Adu Kandiam Tawi Matik Zaba Dandi Pianini Haike Roshilapuda Maruba Pau Amkana Afaba Sasan Amala Hinaba Miyamna Hozik Daiba Congress Sarkar Lautolasi Haina BJP gi President T.I. Saubana Haikre Haziko Nadi ISTV gi Pau Miyam Tabiri Bapunapo Amukana Kurumzari